ꯕꯖꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯋꯦ ꯄꯄꯥ ꯑꯁ ꯕꯤꯔꯤ ꯕꯤꯔꯤ ꯂꯥꯎꯕ꯭ꯔꯥ ꯕꯖꯥꯔꯗꯣ ꯃꯍꯤ ꯌꯥꯝ ꯂꯥꯡꯍꯧꯋꯦ ꯅꯪꯒꯤ ꯉꯁꯤ ꯄꯨꯡꯂꯨꯞ ꯚꯣꯜ ꯚꯣꯜꯁꯤꯗꯤ ꯌꯥꯝꯅ ꯕꯔꯥ ꯑꯣꯏꯍꯦ ꯗꯥꯡꯒꯣ ꯗꯥꯡꯉꯣ ꯁꯤ ꯀꯌꯥ ꯀꯧꯋꯦ ꯚꯣꯜ ꯀꯤꯂꯣ ꯃꯈꯥꯏ ꯂꯨꯄꯥ ꯀꯨꯟ ꯄꯥꯀꯣꯟ ꯑꯗꯨꯁꯨ ꯂꯨꯄꯥ ꯀꯨꯟ ꯂꯁꯔꯥ ꯍꯋꯥꯏꯁꯥꯡꯕꯤ ꯂꯨꯄꯥ ꯀꯨꯟ ꯄꯥꯀꯨꯟ ꯁ꯭ꯀ꯭ꯋꯥꯁꯇꯪ ꯍꯥꯏꯗꯥꯏꯁꯦ ꯁ꯭ꯀ꯭ꯋꯥꯁ ꯁ꯭ꯀ꯭ꯋꯥꯁꯁꯤ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯣ ꯀꯌꯥꯅꯣ ꯁꯤꯅ ꯁꯤꯔꯣ ꯁꯤꯁꯨ ꯂꯨꯄꯥ ꯀꯨꯟ ꯚꯣꯏꯁꯦ ꯑꯃ ꯂꯩꯍꯧꯔꯦ ꯚꯣꯜꯁꯦ ꯑꯁ ꯀꯔꯦꯂꯥꯁꯦ ꯐꯖꯩ ꯀꯔꯦꯂꯥ ꯃꯆꯥꯗꯣ ꯀꯌꯥꯅꯣ ꯀꯔꯦꯂꯥꯁꯤꯅ ꯂꯨꯄꯥ ꯀꯨꯟꯊ꯭ꯔꯥꯒꯤ ꯉꯥꯏꯈꯣꯀꯣ ꯄꯨꯂꯞ ꯇꯧꯔꯛꯀꯦ ꯁꯤꯅ ꯀꯞꯄꯛꯑꯣ ꯇꯤꯇꯥ ꯀꯔꯦꯂꯥ ꯅꯠꯇ꯭ꯔꯥ ꯄꯄꯥ ꯀꯨꯟꯊ꯭ꯔꯥꯒꯤ ꯇꯨ ꯀꯨꯟꯊ꯭ꯔꯥꯒꯤ ꯇꯤꯇꯥ ꯀꯔꯦꯂꯥ ꯍꯣꯡꯉꯦꯗ ꯀꯣ ꯕꯟꯗꯥ ꯀꯣꯕꯤ ꯁꯤꯁꯨ ꯂꯨꯄꯥ ꯀꯨꯟ ꯂꯨꯄꯥ ꯀꯨꯟ ꯀꯥꯂꯦꯟꯅꯤꯅ ꯇꯥꯡꯕ ꯂꯩꯍꯧꯔꯦꯍꯦ ꯇꯤꯇꯥ ꯀꯔꯦꯂꯥꯁꯦ ꯁꯤꯅ ꯉꯥ ꯉꯥꯔꯣ ꯆꯍꯨꯝ ꯃꯈꯥꯏ ꯀꯤꯂꯣ ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯦ 180 ꯁꯤ ꯌꯥꯝꯃꯦꯍꯦ ꯈꯥꯃꯦꯟ ꯀꯤꯂꯣ ꯑꯃ ꯀꯤꯂꯣ ꯑꯃ ꯁꯤ ꯌꯥꯝꯃꯦ ꯀꯤꯂꯣꯗ ꯀꯌꯥ ꯄꯤꯁꯤꯅꯣ ꯕꯦꯡꯒꯟꯁꯦ ꯀꯤꯂꯣꯗ ꯅꯤꯐꯨ ꯃꯤꯅ ꯍꯥꯏꯗꯤ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯣꯡꯉꯦꯅ ꯁ꯭ꯋꯥꯏꯒꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠꯅꯤꯅ ꯃꯣꯏ ꯁꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯐꯕ ꯑꯇꯩꯗꯗꯤ ꯍꯣꯡꯄꯣꯠꯇꯦꯗ ꯂꯣꯀꯦꯜ ꯄ꯭ꯔꯗ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨꯅꯦ ꯀꯌꯥꯅꯣ ꯅꯤꯐꯨꯒꯤ ꯂꯨꯄꯥ ꯅꯤꯐꯨ ꯁꯦꯟ ꯌꯥꯝꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯌꯦꯡꯉꯣ ꯐꯖꯅ ꯆꯥꯏꯁꯨ ꯀꯥꯞꯄꯨꯅꯦ ꯀꯥꯞꯄꯤ ꯅꯤꯐꯨꯒꯤꯒ ꯈꯨꯌꯥꯝ ꯑꯃ ꯃꯁꯤꯗꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯂꯨꯄꯥ ꯇꯔꯥ ꯇꯔꯥ ꯀꯨꯟꯊ꯭ꯔꯥꯒꯤ ꯒꯖꯔ ꯆꯤꯡꯕꯅꯦ ꯍꯦꯛꯇ ꯈꯖꯤꯡ ꯑꯗꯒꯤ ꯕꯤꯂꯥꯍꯤ ꯈꯥꯃꯦꯟꯁꯤꯅ ꯕꯤꯂꯥꯍꯤ ꯀꯨꯜꯂ ꯀꯨꯟꯊ꯭ꯔꯥꯔ ꯂꯨꯄꯥ ꯀꯨꯟꯒꯤ ꯀꯤꯂꯣ ꯃꯈꯥꯏ ꯀꯤꯂꯣ ꯃꯈꯥꯏ ꯂꯨꯄꯥ ꯀꯨꯟ ꯑꯗꯨꯅ ꯚꯨꯇꯥꯟꯗꯒꯤ ꯂꯥꯛꯄ ꯁꯤꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯇꯤꯛꯇ ꯕꯦꯡꯒꯅ ꯇꯤꯛꯇꯥ ꯕꯦꯡꯒꯟ ꯚꯨꯇꯥꯟꯗꯒꯤ ꯄꯨꯔꯛꯏꯅꯤ ꯚꯨꯇꯥꯟ ꯂꯣꯝꯗꯒꯤ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏ ꯆꯠꯄꯗꯣ ꯑꯗ ꯁꯤ ꯌꯥꯝ ꯌꯣꯜꯂꯦ ꯚꯨꯇꯥꯟꯁꯦ ꯌꯥꯝ ꯆꯥ ꯃꯥꯜꯂꯦ ꯚꯨꯇꯥꯟꯒꯤ ꯃꯣꯏꯒꯤ ꯒꯦꯂꯦꯝꯄꯨ ꯍꯥꯏꯗꯣ ꯆꯥ ꯑꯗꯨꯗꯒꯤ ꯃꯥꯜꯂꯦꯀꯣ ꯌꯥꯝꯅ ꯃꯣꯏ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯄꯨꯔꯛꯄ ꯅꯍꯥꯟꯃꯨꯛ ꯌꯥꯝ ꯌꯥꯎꯍꯧꯗ꯭ꯔꯥ ꯁꯤ ꯀꯨꯟꯊ꯭ꯔꯥꯔꯥ ꯂꯨꯄꯥ ꯌꯥꯡꯈꯩ ꯂꯨꯄꯥ ꯌꯥꯡꯈꯩ ꯁꯤ ꯅꯥꯁꯄꯇꯤ ꯅꯠꯇ꯭ꯔꯣ ꯅꯥꯁꯄꯇꯤꯁꯤ ꯚꯨꯇꯥꯟ ꯂꯣꯝꯗꯩ ꯃꯥꯜꯂꯦ ꯚꯨꯇꯥꯟ ꯂꯣꯝꯗꯩ ꯃꯥꯜꯂꯦ ꯁꯤ ꯀꯌꯥꯅꯣ ꯀꯨꯟꯒꯤꯔ ꯀꯨꯟꯊ꯭ꯔꯥꯔ ꯁꯤ ꯍꯣꯡ ꯇꯥꯡꯉꯦ ꯌꯥꯡꯈꯩ ꯌꯥꯡꯈꯩ ꯅꯥꯁꯄꯇꯤ ꯃꯔꯛ ꯃꯔꯛꯇ ꯐꯪꯕꯅꯦ ꯁꯨꯝ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅꯕ ꯂꯩꯔꯛꯄꯅꯤ ꯑꯣ ꯁꯤ ꯌꯥꯏꯊꯣꯛ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯁꯤꯁꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯨꯝꯕ ꯆꯥꯅꯤꯡꯕ ꯑꯗꯨꯒꯤ ꯇꯣ ꯈꯖꯤꯡ ꯀꯌꯥꯅꯣ ꯁꯦ ꯈꯖꯤꯡꯂꯣ ꯂꯨꯄꯥ ꯆꯅꯤꯒꯤ ꯆꯅꯤꯒꯤ ꯄꯋꯥꯗ ꯆꯥꯝ ꯌꯥꯡꯈꯩ ꯑꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯈꯤꯇꯪ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯕꯒ ꯁꯤꯅ ꯙꯨꯅꯤꯌꯥ ꯂꯨꯄꯥ ꯀꯨꯟ ꯌꯥꯝ ꯙꯨꯅꯤꯌꯥꯗꯤ ꯌꯥꯝ ꯐꯪꯗꯦꯗ ꯑꯁ ꯌꯥꯝ ꯂꯩꯔꯛꯏꯍꯦ ꯅꯪꯗꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯀꯥꯖꯜꯒ ꯄꯨꯔ ꯂꯥꯛꯑꯦ ꯋꯥꯗ꯭ꯔꯣ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯑꯃꯗ ꯂꯨꯄꯥ ꯅꯤꯐꯨ ꯂꯨꯄꯥ ꯅꯤꯐꯨ ꯇꯤꯌꯣꯁꯤ ꯇꯤꯌꯣꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯁꯤ ꯖꯨꯏꯁꯁꯨ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯅꯤꯐꯨꯔꯥ ꯁꯂꯥꯗ ꯑꯣꯏꯅ ꯆꯥꯅꯤ ꯁꯤꯔꯣ ꯑꯁ ꯃꯥꯏꯔꯦꯟꯁꯤꯅ ꯀꯌꯥꯅꯣ ꯂꯨꯄꯥ ꯃꯥꯏꯔꯦꯟ ꯀꯨꯟ ꯂꯨꯄꯥ 15 ꯀꯨꯟꯃꯉꯥ ꯅꯍꯥꯟꯃꯨꯛꯇꯤ ꯀꯨꯟ ꯌꯥꯡꯈꯩꯒꯤ ꯑꯣꯏꯌꯦꯀꯣ ꯌꯥꯡꯈꯩꯒꯤꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯆꯝꯐꯨꯠ ꯌꯥꯝ ꯆꯥꯏ ꯉꯥꯜꯂꯒ ꯏꯇꯩꯅ ꯑꯉꯥꯡꯗꯤ ꯌꯥꯎꯗꯕ ꯃꯣꯏꯗꯤ ꯆꯥꯕꯤꯌꯨ ꯌꯥꯗꯦ ꯁꯤꯡꯗꯤ ꯐꯖꯔꯦꯍꯦ ꯁꯤꯡ ꯚꯨꯇꯥꯟꯒꯤꯅꯤ ꯁꯤꯁꯨ ꯚꯨꯇꯥꯟꯒꯤ ꯁꯤꯡ ꯀꯌꯥꯅꯣ ꯁꯤ ꯀꯌꯥꯒꯤꯅꯣ ꯄꯄꯥ ꯄꯋꯥꯗ ꯅꯤꯐꯨ ꯄꯋꯥꯗ ꯅꯤꯐꯨ ꯁꯤ ꯅꯤꯐꯨꯔꯥ ꯑꯣ ꯁꯤꯗ ꯁꯤꯡ ꯃꯣꯏꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯆꯥꯏꯅꯤꯁꯅ ꯇꯥꯡ ꯁꯥꯡ ꯇꯧꯕ ꯁꯤ ꯌꯥꯕ ꯁꯤꯡꯒꯤ ꯑꯆꯥꯔꯒ ꯇꯧꯕ ꯁꯤꯡ ꯀꯦꯟꯗꯤꯒ ꯁꯦꯝꯕꯗꯣ ꯆꯥꯎꯗ꯭ꯔꯣ ꯁꯦ ꯁꯤ ꯂꯨꯄꯥ ꯀꯨꯟꯒꯤꯅꯤ ꯀꯔꯤꯕ ꯁꯤ ꯚꯥꯠ ꯀꯔꯦꯂꯥ ꯚꯥꯠ ꯍꯥꯏꯅ ꯆꯤꯡꯉꯣ ꯆꯥꯛ ꯚꯥꯠ ꯍꯥꯏꯗꯤ ꯆꯥꯛꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯁꯦ ꯚꯥꯠ ꯀꯔꯦꯂꯥ ꯚꯥꯠ ꯀꯔꯦꯂꯥ ꯑꯁ ꯑꯩꯅ ꯕꯖꯥꯔꯗꯒ ꯆꯠꯂꯗꯤ ꯑꯩꯅ ꯀꯣꯃꯦꯜ ꯂꯣꯟꯕ
ꯃꯤꯗꯤ ꯏꯀꯥ ꯀꯥꯍꯧ ꯅꯣꯡ ꯌꯥꯝ ꯆꯥꯟ ꯆꯨꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯀꯨꯏꯅ ꯂꯩꯅꯤꯡꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯀꯩꯗꯨꯅ ꯁꯤꯅ ꯓꯨꯂꯛꯀꯦ ꯑꯩꯗꯤꯅꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯅꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯕ ꯑꯗꯨꯒꯤꯅꯦ ꯄꯋꯥꯗ 30 ꯀꯨꯟꯊ꯭ꯔꯥꯔꯥ ꯑꯗꯨꯅ ꯂꯨꯄꯥ 10 ꯁꯤ ꯌꯥꯝꯃꯦ ꯐꯖꯩꯌꯦ ꯇꯣ ꯃꯣꯔꯣꯛ ꯐꯖꯕꯤꯗꯨꯅꯦ ꯑꯆꯥꯔꯒ ꯇꯧꯔꯗꯤ ꯓꯂꯛꯀꯤꯌꯥ 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 ꯁꯤꯗꯤ ꯑꯂꯨ ꯇꯤꯜꯍꯧꯗꯤ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯞꯆꯟꯅꯕ ꯑꯜꯂꯨꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯌꯥꯝ ꯐꯖꯅ ꯑꯩ ꯅꯪꯒꯤ ꯁꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯐꯗꯤꯒꯣꯝ ꯂꯣꯏ ꯍꯣꯡꯗ꯭ꯔꯥ ꯅꯥꯁꯄꯇꯤꯁꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯤꯅꯤ ꯑꯩꯅ ꯂꯩꯔꯛꯑꯣ ꯐꯪꯗ꯭ꯔꯗꯤ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤ ꯑꯃ ꯐꯪꯉꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯚꯨꯇꯥꯟꯂꯣꯝꯗꯒꯤ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯗ ꯃꯌꯥꯝꯗ ꯑꯩꯅ ꯑꯃꯨꯛ ꯎꯠꯆꯔꯤꯁꯦ ꯚꯤꯖꯤꯇꯦꯕꯜ ꯍꯣꯜ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯒ ꯃꯤꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤꯅ ꯂꯥꯏꯚ ꯇꯧꯊꯣꯛꯄꯁꯤꯅ ꯋꯥꯏ ꯁꯪꯉꯦ ꯁꯤꯗꯤ ꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯐꯪꯕ ꯑꯗꯒꯤ ꯂꯩꯐꯝꯗ ꯊꯣꯛꯄ ꯄꯣꯠ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯤꯟꯖꯥꯡ ꯑꯃ ꯆꯥꯕ ꯑꯃ ꯐꯪꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯐꯪꯕꯗꯪ ꯆꯥꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯤꯟꯖꯥꯡ ꯌꯣꯟꯕꯒ ꯃꯥꯜꯂꯦ ꯑꯩ ꯐꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯗꯤ ꯅꯣꯛꯇꯣꯏꯖꯥꯠꯅꯤ ꯑꯣꯟꯗꯤ ꯑꯣꯟꯁꯤꯜꯂꯔꯣꯏ ꯀꯣꯛꯀꯗꯣ ꯌꯥꯝ ꯆꯥꯎꯔꯤ ꯇꯨꯝ ꯍꯧꯒꯠ ꯀꯨꯏꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯒꯦ